Karigumba angang amagi heart asina I chingthok chingjin tawduna sanaba adu asoiba amadagi lepkhraba. Masi isingda taruba oiba yai natraga maram amana oiba yai. Matam aduda child CPR chahi amadagi taranithoi phawda leiba angangda child CPR tawbiragadi angang aduna hingbagi chang asi ahal amada adult CPR tawbadagi study amana saruk mari heli hairi. Aduna yenglasi child CPR matau karamna pangthokpage haibadu. Sahi amadagi nipan phawbada leiba angangdana khudombiga khuyaiga sizinaduna thabaki saru polang anigi mayaida leiba sternum hairiba saru asigi mapathiduna angangi hakchangi saruk ahum thokpagi saruk ama luna minat amada chamadagi chamaga kullak nambagi athubada kunthrarak namgadabani aduga masigi tunginaba oina machin ban manungda sor anirak kambigani asumna angang aduna hingalaktriba bhaw natraga ambulance yoksalaktri phaw thawong asi hanjan hanjan tawgadabani aduga chahi mapandagi taranithoi phawbada leiba angangdasu thawong asi chap managani adubu hairiba angangsing asidadi nahaki yet thangba khubaki maning thangba saruktuna namduna khut oina yetki khujengda paiduna khuning kondabida tingkhatlaga inchi ani muki chang luna nambigadabani makha taba thawong singdi chap managani aduga khetnaba thawong sing asidi kawroidabani thengnaba mikupta angang ama natraga miyoi amabu kannabagi ready da leibiyu.